MEITEI HUIYEN LALLONG SHINTAM SHANGLEN SATJAL Academy Tentha branch ki kuntaruk Shuba rising day ki Thouram Ngasi Tentha Da Leiba Tentha Multiplex ground da Pangthokkhre Thouram adu Tentha miyam ching da Leiba SATJAL Academy da UFO Kurukul battalion ki president TI Sauba Luwang na ibudaw pakhang biyekpa UFO gi firal atya da paihanduna hodokhi tungda mafam adudagi Tentha Multiplex ground tamna khongna laklaga mafam aduda rising day gi mapung oiba Thouram sing adu pangthokhi Thouram aduga mari leina UFO Central Committee gi General Secretary HUIYEN bana hai khana choinabagi mahut engna chingna nungsi chanana leiminaduna irebak iramdamase malemdamasak takminasi MEITEI haiba furup ama lei furubasigi thogalon nat amadi chanabi asi malemgi miyamda khangan badai koi pumna mangna achoba thodang lominasi haina mahangna makataki Televa ka lagi ni sinaw si morong pangjing khwai prong ta koi yo phogi sai te ga ta re mi persel pen so san na miam da pijaning bodi koi khana chen bai mo ta koi ing na ching shanti leina ong da koi irei pa iram dam se malem dang tang koi MEITEI hai ba se samai tong hingami samai to bawang changang mi ye sakya si salam ya ki culture na sini ai na na sini hai ba se tang koi miam punna malem dang sak tak min na tang MEITEI hai ba se koi ki malem ge pidip khure mok ta tang Sakami na siya bisi upogi sa teke koi naibiri ba marong pang pai punamakta MEITEI maroy na koi MEITEI ki sinaw sinda pagjen dari. Universal Friendship Organization UFO gi meeting makhada pangthokhiba Thouram aduda All Manipur Women Social Reformation and Development Samas Nupi Samas ki President Thokchom Ramani Leima Imphal College ki hanagi Principal Dr. M Priyovarta UCM ki hanagi President Joy Chandra Konthok Zamamade Advocate KS Kantana President Member Singoina Saryaki